Parliament ki sab Singi Phijol Da Meetei Kokyet Sijinabagi Matangda miyamna nungnangba mafauriba sigi Matangda Utra Sanglen Amadi umanglaykanba punmalop ukal gapuna khanaraba matung warep khara lawkhre hari hirama sigi Matangda ngasi Utra Sanglen konungi angom ningthawna khut ikpiduna thadorokpa chirol man hai furup lising kayagi tongan makoyet leiriba India gumma leipak amada Meitei Kokyet pu Parliament ki marshal singna sijinaragani haibasi tabada nungaiba amadi chawthokpa phawi aduma pu Parliament ta sijinagadori Kokyet Makhalasi Karambano Maduna Aikogi Nat Amasung Saktamda Kaiba Lehengadra Haibadu Kangdoknanaba Parliamentary Affairs Minister da Aiba Chirol Thananaba Kanaki Leipak Ningtho Masung Angam Atho da Piba Kokyet Laitho Tentho da Sijinaba Kokyet Makhal Sing Amadi Nat Amasung Furuki Oiba Masakta Akaiba Thorakadaba Kokyet Amada Sijinadaba Haiba Sana Konungi Achetwa Firep Adunga Singasi Makso Hongba Leite Cherola Sinamaka Tana Hai Salai Kokyet Singi Madungda Leiriba Salai Kokyet Mapum Macha Oidanambi Matok Pandabi Amadi Namthang Khulak Hapa Kokyet Sing Asigi Manungda Salai Kokyet Macha Asi Ariba Matamdagi Hauna Sana Konungi Thogoloi Macha Singna Adumak Sinaduna Lakli Ngasi Maksu Salai Kokyet Macha Asi Manipur Legislative Assembly da Marshal Singna Sijinari Hariba Kokyet Makhal Asi Parliament ki Marshal Singna Sijinabada Thoina Akaiba Legani Thazade Meitei gi Leiriba Kokyet Makhal Sing Asigi Sijinafam Amasung Madugi Thak Yenglaga Sijinabada Akaiba Leite Tawbatabu Kokyet ki Leiriba Thak Sing Yengdana Pangtawda Tawshinmagi Thawongdi Sana Konungna Matam Pumnamakta Ayamba Piroi Maduda Tawfam Thokpa Thabak Khudingmak Tawgani Haina Chirol Asina Miyamda Khangalakle